E-PAO tabiriba khudimakpu Uitram Susmitana ayuki pau pizari ahanbida maruoiba headline. Home Minister Amit Shah Amadi CM Birenna Hongduna wa Nganglibasi makhoidagi Meeyamna asa tongningai Leitre haina Megasandrona phangdorakli. Khulngakpa hatpa yaningde khulngakpa phaba yaroi haiba demanda tongan ba mafamsingda wakat mifam phangkhrai. One Nation, One Election gi bill House ta puthokrai. Pau sandona pijari. Home Minister Amit Shah Amadi CM Birenna Hongduna wa Nganglibasi makhoidagi Meeyamna asa tongningai Leitre haina Megasandrona phangdokhrai. MPCC gi President MLA K Megasandrona haikrai Manipur gi irang asiga mari lenana Union Home Minister Amit Shah Amadi Chief Minister Nongthombam Birenna yamna taiwanaba mawongda Hongduna wa Ngangliba asi makhoidagi Meeyamna asa tongningai Leitre. Hauzik lamdam asida thokliba irangi mari leinana handakta India Today da loba interview amada Union Home Minister Amit Shah na phongdokhiba wafam ngarang Congress babanda paugi mifam ama pangthokrai. MPCC gi Vice President Hareswar Goswami Amadi MPCC gi Senior Spokesperson and Bhupendra Maite yauna pangthokhiba paugi mifam aduda wafam asi phongdoladuna makhatana hai. Manipur thokliba irang asi Union Home Minister Amit Shah na tangkak amada ama hai aduga tangkak amadana atopa ama haiduna Hongduna wafam kaya phongdorakli. Mamang chahigi May 3 haurakhiba irang asigi matangda Union Home Minister na ahanbada Manipur gi irang asi maitaina SD list ta channaba demand tawbaga mari lenana High Court of Manipur na takhiba order amana thokhibani haina Parliament ta phawa phongdokhi. Matungdana amuk irang asi naronda lo kaina changlapa mitop singna thokanbani haina amuk haiki. Handana amuk irang asi Kanglup anigi marakta thokpa irang ni haina amuk phongdorakli. Mahakna phongdokiba wafam sing asi masana haijaba wafam masana kakchaba yamna taiwanaba amani. Amaromda Chief Minister Nongthombam Birenna su hauzik lamdam asida thokliba irang asi lo kaina changlatliba mitop singna thokhanbani haina amuk haire. Amuka law and order collapse tawbadagi ni amuk haire. Amukna intelligence labs laibadagini amuk haikrai. Handakna amuk ngarang pangthokiba Vijay Divas ki thoramda Home Department gi makhada leba Intelligence Department na haukiba tha taramanga gi mamangdagi mangonda irang asigi matangda intelligence report pirakte haina phongdokli. Home Department asi Chief Minister na paribani habasi khangdabagumna phongdokleba wafam sing asi self contradictory oiba amadi self confusion oiba amani. Chief Minister na phongdokhibada agency kharana center da lana report pire hari. Madu oiba taragadi agency sing karamba agency sing no Union Home Minister Amit Shah na hauzik lamdam asida thokliba irang asi Kanglup anigi unkhatnabani hairekliba asina aroibada amuk Union Home Minister na kari thorang paikhatlaga Manipur da tangdu leitaba purakani haiba asi achoba wahang amani haiki. Khanbani haina parliament da su adusu amuk thamkre. Aduna press ki statement kaya da su Honorable Home Minister Amit Shah na thamkre. Aduga amuk ngahan si India Today gi akoi gi interaction interview exclusive interview amada mahakna Manipur da thoiba thodok si akoi community ani khanabagi thokpani amuk na version si hongak pase masi na maram oirkanda masi yamna laibak thiba haiba tare aduna keep on changing the versions masina ekoi da embarrassment ama piba thohale Manipur gi parja punamakta maram masina mahaki statesman community ani adi conflict thokpani ethnic conflict thokpani haiduna haibasi masi Khulngakpa hatpa yaningde khulngakpa phaba yaroi haiba demanda tongan ma mafam singda wakat mifam pangthokna krai. Kuki khutlai paiba singda nongmai kapagi order pide hariba state force personnel singda maite khulngakpa sing nongmaina kaptuna hanaba order pirabra haina leifrakprom lekai meira paibigi president Khetrimayum medana nglengakta hanglakli. Khulngakpa phaba yaroi amadi khulngakpa hatpa yaningde haiba demanda langthaba kendra meira paibi coordinating committee na senduna ngarang kakwa assembly kai community hall da pang chathakiba wakat mifam amada wafam asi phongdokladuna mahakna makhatana hai.
khul ngaklibasing security forcesingna nongmaina kaptuna halakpagi thawong asi lamdam asigi mama oibisingna tumina yengduna leiroi kuki khutlai paibasingna micham miyam singda onsinduna akanba mawongda attack chatharakpadadi nongmai kapnaba order pide haiduna nongmai maru ama phawba kapkhidaba security personnel sing asina khul ngakpa maitei singda onsinduna nongmai kapliba asi laibak thibani athuba matamda maral leiba personnel sing puthoktuna logi matung ina chairak piu amadi fajin khiba khul ngakpa sing athuba matamda condition yautuna thadokadabani miyam gi demand asi mari lenaba singna tabidrabadi mama orbi singna tumina leithokloi haiki amaromda wakat mifam asi Thobal district ki Thobal Haukha Babu Bazar lamsangi Leiren Kabi Maning Laikai Fayeng Hygiene Farm Mayang Langjing Leiren Sajikna Chingba tongan ba mafam singda su pangthoknakhi One Nation One Election gi bill House puthokre Parliament House puthokani haina toramba One Nation One Election gi bill ani Lok Sabha gi visional gi list gi lauthokraba matungda House puthoklagani haina Law Minister Arjun Ram Meghwal na phongdokhiba gi matung inna ngarang bill ani asi Lok Sabha gi House puthokre Bill ase House ta puthokpa matamda opposition gi maikhetigi yamna kana yaningdaba phongdokhe loinana bill ase yaningba amasung yaningdaba kanglup tholakpadagi vote tongnakhi laibak ase ge constituency gi chamaga khunmapan suba amendment bill amasu UT law amendment bill ase matangda vote tongnaba matamda House ki member janiga humpuma panna bill asebu yaningdabagi vote tapigi aduga House ki member chamaga maudra nipana bill asegi ayokta leikhe Paugi marak thatna Loyalam E-PAO tabiriba khudimakna channel asibu nungsibiduna like amadi subscribe tawbiduna subscriber masing hengat hanbada adomsu mateng pangbiyu Ukhrul district ta eka humdra da tharamba popi pambi sing yanthotuna manghan khrei khampok chang tara humdoi mai thadokhrei Manipur lenga na landam sidagi mayai kaba chinjak sing maru fangna muthatnabagi pandamda changsilakliba war on drugs ki saruk ama oina Manipur gi tongan ba chingi mafam singda ain kaina tharamba popi pambi sing yanthatpagi thabak leptana chatharakpagi manung channa Ukhrul district ki Lungchong Maifai police station gi manung channa Fali Tora amadi Champhung village ki akoibada popi pambi ekar humdra da tharamba thengnaki haire Poppy Pambi Singh asi Manipur Police ki Kangbu Forest Department amasung Assam Rifles ki apunba combined team amana yanthatuna manghan khrei loinana Poppy Pambi thariba mafam sing adugi akoibada khangpok sang tara humdoi amasu leramkhi hairiba khangpok sang sing adu mai thadoktuna manghan khi loinana case amasu register tawduna Poppy thabai asida chenaba miyoi sing faganaba thabak lokhale hari Panba yabadi Manipurda aingi wangmada khwaidagi hena popi thaba district singi manungda kangpokpina makok leibaga loinana apunbagi oina state asigi lam square kilometer nifu manga 10 humpuni panda popi thari haina marseki report amagi matung ina Union Minister of Environment Forest and Climate Change na Lok Sabha da phongdokhrabani loinana Manipur gi district singi manungda khwaidagi hena popi thaba ase kangpokpi ahanba oiri Ing lising ani kulhomdoi kunmari gi manungda Kangpokpi district ta square kilometer tara taret dasmik nifuni panda popi thaduna makokta leiri masigi matungda Senapati district ta square kilometer mapan dasmik nifumari popi thaduna ani suba leiri aduga Ukhrul district ta square kilometer taruk dasmik nifu taret Churchampur district ta square kilometer taruk dasmik soino ani Kamjom district ta square kilometer Nifu dasmik kunmathoi Chandel district ta square kilometer Shuno dasmik Maudramathoi Tenopal district ta Shoino dasmik Yankhai Nonai district ta square kilometer Soino dasmik Nifutaret amasung Tamenglong district ta square kilometer Soino dasmik Tarataret Popi Thari haina Inner Manipur Parliamentary Constituency gi MP Dr. Angomcha Bimol akoijamna Lok Sabha mifamda hangba wahangi paukum piraduna Union Minister of Environment, Forest and Climate Change na Lok Sabha da phongdokhrabani Maitei siba khudingi JAC semduna yasinaba puraklagadi Maitei muthatpadasu JAC ama semduna yasinaba purakadawribra haina Haumi Youth Front na phongdorakli Haukiba Megi Tang Ahum Lising Ani Kulhundoi dagi Hauna Manipurda Saidang Laba Kuki Singna Yalhaumi Meeyamda Onsinduna Landabagi Tabak Maikai Kaya dagi Kangdana Leptana Chatharakli
Masida chamjaraba miyoi kayagi punsi mangkre mamangdagi hauna Manipurda pamdaba misi mina thokpada miyamgi ihau saganaba Joint Action Committee sembagi chatnabi laklei. Masina lengaki mafamda pandam kaya thamduna amuk hana thoktanaba honaduna lakli. Adubu maitei siba khudingi JAC semduna yasinaba puraklagadi maitei muthatpadasu JAC ama semduna yasinaba ama purakadawribra miyamgi punsi Mamal JAC Dimana Lepa Yarabra Haina Haumi Youth Front ki General Secretary KH Johnson na thadorpa Cherol Asina Hari. Cherol Asina Hai Haukiba Mamang Chahigi Lising Ani Kulumdoigi Me Ahumdagi Haurakiba Kuki Narco Terroristing na Chatharakpat Lan Asida Tamtina Hatkiba Mio Shingidamak Asengba Wayal Fangnaba JAC Kaya Amasusemki. November gi tang taramathoy lising ani kunmari da jiri da chahi nauriba angang ahum yauna miyoi taruk ki khutlai paibasing na fakhi loinena makhoida sana fawa chaloi daba lichat chatuna tamthina miyoi bagi minung sigi wangmada hatok laga turel da thadaraki thodok asigi matungda khoisauna raba miyamna malemgi miyamgi mamangda maikai kaya dagi iho horaki masigi damak achumba wayal pibinaba JAC amasu semki nomit kharani gi mamangda JAC amadi lenga kaya sinaba puraktuna Hauramlaba miyamgi ihau tapna nemthaki masigi achumba wayal imung manung amati miyamna fanglabra haina fangdorakli Dana Manjuri University gi A block thonglon sinduna ngarangdagi shutdown hokre Student Union election pangthoknaba Dana Manjuri University ki Constituent College manga gi mahairo singna hanjen authority singda haizaduna lakhiba demand thawoidabagi mayokta university asigi administrative block thonglon sinduna ngarangdagi hauna DMU shutdown tokre Mahairoi singna changsin kiba khongjang aduda saruk yakiba DM Arts ki mahairoi oinam Hitler maitena paumi singda phongdorakpada ing kumja lising ani kunithogi November thada DMU gi election pangthokiba adugi matungda chahi ani hena student election asi pangthoktana lakpani Student body laitabana college manga asige mahairoi singna awat apa lakpada atatai oina kochen generate loinana controller office na thadorakba exam gi marksheet ta aranba kaya yarok pasina scholarship thajin batana tana tongan ba thabak kaya da chauna akai ba thokle asigumba khudong chadaba kaya asi university gi authority yauna education minister da su memorandum pising kre Mahairoi singna December tang tara phawgi manungda student union gi election gi notification thoknaba aroiba oina matam pikrabasu authority gi maikedigi December tara tarukta matam tharakibani haukiba wafam ngaktabagi Mahairoi singna university asi shutdown tawbagi khongthang asi laukhalakpani haina phongdokhi Pravin Narembu taramna okre Handak Chahigi Oina Youth Affairs and Sport Government of India na senduna New Delhi da tha asigit mapandagi taramanga fawa pangthokiba Humpuni Pansuba National School Games ki manung chana boxing da gold medal lorkraba Pravin Narembu Langmaijong Higher Secondary School gi Oja Singh Amadi Mahairoi singna taramna okre Langmaijong Higher Secondary School da housing class 10 tamliba Pravin Nauremna under 17 gi boys and girls boxing competition gi KZ Humpu Taruki category da lebak asigi school kaya dagi lakpa Mahairoi singbu maithiba piramduna mahakna khwaidagi makok thongduna gold medal lorkhibani hari Paugi marak thatna Loyalam E-PAO tabiriba khudimakna channel asibu nungsibiduna like amadi subscribe tawbiduna subscriber masing hengat hanbada adomsu mateng pangbiyu Aroibada marueba pau amuka hanapizari Home Minister Amit Shah Amadi CM Birenna Hongduna Nganglibasina makhoidagi Meeyamna asa tongningai Leitre haina megazanrana phongdokre Khulngak pa hat pa yaning de khulngak pa phabai yaroi haiba demanda tongan ba mafam singda wakat mi pham pangthokna kre One Nation One Election gi bill house ta puthokre Matang asida Loyalam E-PAO na ayuki pau piba loizari tabiri ba khudimako amuka hana khurujari